ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯃꯒꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯔꯥꯡ ꯃꯁꯛ ꯃꯇꯧ ꯐꯅ ꯐꯖꯔꯁꯨ ꯌꯥꯝꯅ ꯆꯃꯣꯠꯅꯕ, ꯏꯔꯨ ꯂꯨꯖꯅꯤ ꯈꯪꯗꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯛꯁꯤꯟꯅꯅꯤꯡꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯨ ꯐꯃꯨꯡꯗ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ꯫ "ꯍꯥꯏ ꯂꯩꯔꯥꯡ! ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯈ꯭ꯔꯕꯁꯤꯗ ꯏꯔꯨ ꯂꯨꯖꯅꯤ ꯈꯪꯗꯕ ꯃꯈꯩ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ?" ꯃꯃꯥꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯂꯩꯔꯥꯡꯗꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯂꯒ ꯇꯨꯝꯂꯨꯕꯒꯤ ꯈꯣꯟꯖꯦꯜ ꯏꯁꯤ ꯁꯤꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯅꯣ ꯏꯃꯥ, ꯃꯥꯡꯒꯣꯜꯗꯨꯗ ꯊꯣꯛꯂꯒ ꯑꯗꯨꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯂꯩꯀꯥꯏ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯤꯔꯣ? ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤꯁꯦ ꯌꯣꯜꯂꯤꯕꯗꯨꯕꯨ ꯀꯔꯤ ꯊꯝꯃꯣꯏꯅꯣꯕ? ꯅꯪꯅ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯔꯨ ꯇꯅꯥꯟ ꯂꯩꯔꯗꯕꯨ ꯂꯥꯎꯈꯤꯗ꯭ꯔꯣ? ꯇꯟꯅ ꯇꯜꯂꯤꯕ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅꯦ꯫ ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ? ꯁꯛ ꯐꯖꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗ꯭ꯔꯤꯅꯣ? ꯅꯨꯄꯥꯒꯤ ꯋꯥꯕꯨ ꯊꯣꯡꯒꯥꯜꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯨꯕꯗ ꯄꯨꯇ꯭ꯔꯨꯞ ꯄꯨꯇ꯭ꯔꯨꯞ ꯀꯦꯜꯂꯛꯇꯧꯔꯤꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯗꯤ ꯅꯨꯄꯥꯒꯤ ꯋꯥꯗꯤ ꯋꯥꯠꯄ ꯅꯠꯇꯦ, ꯊꯥ ꯃꯈꯥꯏ ꯐꯥꯅ ꯆꯠꯇꯕ ꯈꯛꯇꯅꯤ ꯃꯨꯠꯃꯟꯗꯅ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯔꯥꯡ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯏꯔꯨ ꯂꯨꯅꯕ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯩꯔꯥꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯉꯥꯃꯣꯛ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯕꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯝꯂꯤ꯫ ꯂꯩꯔꯥꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯤꯠꯁꯤꯟꯗꯨꯅ ꯄꯣꯠ ꯂꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯔꯥꯡꯅ, "ꯏꯅꯦ, ꯁꯤꯒꯤ ꯍꯩꯉꯥꯟꯁꯦ ꯀꯌꯥꯅꯣ?" "ꯃꯔꯤꯗꯨꯗ ꯁꯦꯜꯌꯦꯛ 2 ꯈꯛꯇꯅꯤ ꯏꯕꯦꯝꯃ." ꯂꯩꯔꯥꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯅꯥꯀꯟꯗ ꯄꯣꯠ ꯂꯩꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯈꯤꯕꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯁꯦ ꯏꯅꯦ, ꯁꯤꯗ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯌꯦꯛ 2 ꯄꯤꯔꯝꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯈꯨꯠ ꯁꯝꯗꯨꯅ ꯊꯣꯔꯛꯄꯗꯅꯤ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯥꯡꯗ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯨ ꯂꯩꯔꯥꯡꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ." ꯂꯩꯔꯥꯡ ꯏꯅꯛ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯇꯨꯡꯗ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯏꯁ, ꯐꯖꯩꯍꯦ, ꯋꯥꯡꯂꯒ ꯃꯁꯥꯒ ꯅꯥꯜꯂꯤꯅꯦ." "ꯃꯤꯡ ꯑꯝꯇ ꯈꯪꯖꯍꯧꯒꯦ." ꯂꯩꯔꯥꯡ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣꯅꯦ, ꯂꯩꯔꯥꯡ ꯀꯧꯏ." "ꯂꯩꯔꯥꯡꯒꯤ ꯌꯨꯝꯁꯤ ꯀꯩꯊꯦꯜ ꯑꯁꯤꯒ ꯑꯗꯨꯝ ꯅꯛꯅꯕ꯭ꯔꯣ?" "ꯅꯛꯅꯩꯌꯦ, ꯀꯩꯊꯦꯜꯗꯒꯤ ꯈꯣꯡꯀꯥꯞ 1-2 ꯆꯠꯂ ꯂꯩꯔꯦ." "ꯑꯣ, ꯑꯩꯁꯨ ꯈꯨꯜꯁꯤꯗꯩꯅꯤ, ꯀꯩꯊꯦꯜꯗꯒꯤ ꯈꯔꯗꯤ ꯂꯥꯞꯂꯦ." "ꯀꯩꯊꯦꯜ ꯑꯆꯧꯕꯁꯤꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯄꯣꯠ ꯆꯩꯁꯦ ꯄꯥꯛꯅ ꯐꯪꯗꯕꯗꯨꯗ ꯂꯥꯛꯂꯝꯕꯅꯤ." "ꯑꯗꯣ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕꯗꯗꯤ ꯂꯩꯔꯥꯡꯁꯦ ꯅꯣꯡꯃꯇ ꯎꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯖꯕ." ꯂꯩꯔꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯗꯤ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯇꯤꯌꯦ." "ꯑꯣ, ꯑꯗꯣ ꯍꯌꯦꯡꯁꯦ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯥ? ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯅꯤꯡꯗꯧꯕꯅꯤ." "ꯍꯣꯏ, ꯌꯥꯅꯤꯌꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯏꯊꯛ ꯊꯛꯈꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯍꯌꯦꯡ ꯎꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ? ꯍꯥꯏꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ, ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯂꯦꯝꯅ ꯊꯥꯕ ꯍꯧꯅꯕ꯭ꯔꯗ? ꯑꯁ, ꯑꯩꯗꯤ ꯃꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦꯅꯦ, ꯄꯦꯜꯂꯦꯗꯀꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯔꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯒꯤ ꯃꯇꯝꯗꯨꯃꯛꯇꯗ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯃꯊꯟꯇ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯟꯅꯅ ꯂꯩꯔꯥꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯇꯨꯅ ꯂꯥꯞꯇꯛ ꯂꯦꯞꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯉꯔꯥꯡ ꯇꯍꯥꯕꯗ ꯃꯤꯡ ꯐꯥꯎꯕ ꯌꯧꯗ꯭ꯔꯦ, ꯑꯩꯒꯤ ꯃꯤꯡ ꯊꯧꯉꯝꯕ."
ꯑꯣ ꯑꯩꯁꯨ ꯉꯔꯥꯡꯅ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯂꯩꯔꯥꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯏꯊꯟꯇꯅꯤ ꯁꯣꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯑꯅꯤꯅꯤ ꯑꯩꯅ ꯑꯇꯣꯝꯕ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 16 ꯁꯨꯔꯕꯤ ꯑꯃꯁꯨ ꯂꯩꯔꯤ ꯂꯩꯔꯥꯡꯗꯨ ꯊꯧꯉꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯟꯗꯛ ꯆꯍꯤ 18 ꯆꯪꯂꯛꯂꯤꯅꯤ ꯅꯪꯗꯤ ꯂꯩꯔꯥꯡ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯈꯨꯝꯂꯛꯏ 19 ꯆꯛꯂꯛꯂꯤꯅꯤ ꯅꯨꯄꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯅꯣꯛꯂꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯒꯕꯨ ꯏꯈꯦꯠ ꯈꯦꯠꯅꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ 11 ꯃꯨꯛꯇꯅꯤ ꯂꯩꯔꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨ ꯀꯥ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯣꯟꯊꯗꯨꯅ ꯅꯣꯛꯂꯒ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯁꯤꯒꯤ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯃꯣꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯃꯁꯛ ꯐꯖꯕꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯨꯅꯤ ꯊꯥ ꯃꯈꯥꯏ ꯐꯥꯎ ꯐꯐꯥꯠꯇ ꯍꯞꯇꯥ ꯑꯃꯗꯕꯨ ꯀꯥꯏꯅꯈ꯭ꯔꯤꯅꯤꯗꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯩꯗꯨ ꯐꯥꯔꯕꯅꯤ ꯅꯨꯄꯥ ꯀꯣꯏꯅꯤ ꯐꯥꯎ ꯈꯪꯂꯕꯁꯤꯗ ꯃꯅꯝ ꯃꯍꯥ ꯏꯆꯦꯟ ꯆꯦꯟꯒꯩ ꯂꯩꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯕꯤꯈ꯭ꯔꯦ ꯃꯤ ꯍꯣꯏꯅꯦ ꯃꯥꯅ ꯀꯩꯊꯦꯜꯗ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯔꯛꯄꯁꯤ ꯃꯅꯝ ꯃꯍꯥ ꯏꯆꯦꯟ ꯆꯦꯟꯈꯩ ꯊꯣꯛꯂꯛꯏꯅꯦ ꯃꯁꯛꯁꯤꯒ ꯆꯥꯟꯅꯗꯦ ꯍꯥꯏꯋꯥꯅꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯏꯔꯨꯒ ꯂꯨꯔꯒ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯃꯁꯥ ꯃꯎꯒꯗꯣ ꯅꯥꯜꯂꯤꯅꯦ ꯃꯗꯨꯗ ꯑꯣꯏꯔꯝꯅꯤ ꯉꯥꯎꯈꯤꯕ ꯈꯣꯏꯃꯨ ꯑꯣꯏꯔꯝꯅꯤ ꯑꯥꯗ ꯎꯅꯔꯤꯁꯤ ꯑꯁꯤꯁꯨ ꯀꯨꯏꯔꯔꯣꯏ ꯀꯥꯏꯅꯗꯧꯕ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯧꯉꯝꯕꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯔꯕ ꯃꯇꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯤ ꯂꯩꯔꯥꯡꯗꯨ ꯂꯝꯕꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯏ ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦꯅ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯤꯅꯦ ꯑꯁ ꯀꯩꯅꯣ ꯃꯤ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯈꯜ ꯑꯃ ꯐꯠ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯁ ꯃꯃꯥꯡꯗꯁꯨ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯤꯅꯦ ꯑꯩꯅ ꯀꯣꯏꯕꯗꯣ ꯑꯗꯨꯕꯨ ꯊꯥ ꯃꯈꯥꯏ ꯐꯥꯎ ꯐꯐꯠꯇꯅ ꯀꯥꯏꯅꯈꯤꯕ ꯉꯥꯛꯇ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯒ ꯑꯩꯒꯤ ꯃꯔꯝꯗ ꯀꯣꯏꯊꯤ ꯊꯤꯒꯠꯃꯟꯗꯅ ꯈꯪꯒꯟꯕꯒ ꯍꯟꯗꯛꯀꯤꯁꯤꯒ ꯀꯥꯏꯅꯔꯗꯤ ꯀꯥꯏꯕꯅ ꯁꯤꯔꯕꯅꯤ ꯍꯥꯏꯁ ꯈꯪꯅꯕ ꯀꯨꯏꯒꯦꯔ ꯀꯨꯏꯔꯣꯏꯔ ꯃꯥꯁꯨ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯦꯜꯂꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯦꯜꯍꯧꯔꯒꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯎꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯆꯩꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯅꯪ ꯊꯣꯏꯕꯤꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯍꯣꯏꯗ ꯆꯠꯂꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯄꯨꯟꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯅꯕꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯄꯥ ꯍꯜꯂꯛꯂꯅꯤ ꯆꯪꯉꯣ ꯌꯥꯔꯦ ꯂꯩꯔꯥꯡꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯂꯩꯔꯥꯡꯗꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯁꯥꯟꯅꯕ ꯌꯥꯎꯔꯤ ꯉꯔꯥꯡꯇꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯇꯔꯨ ꯇꯅꯥꯟ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯨꯕꯗꯨ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯁꯨꯛ ꯆꯥꯎꯔꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯁꯥꯟꯅꯗꯅ ꯂꯩꯅꯦ ꯃꯥ ꯇꯧꯔꯤꯕ ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯤꯕꯨ ꯍꯥꯏꯕꯨ ꯉꯥꯡꯕꯁꯨꯅꯦ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯔꯝꯃꯤ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯈꯤꯅꯤ ꯄꯦꯜꯂꯦꯗꯀꯣ ꯃꯦꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯀꯟꯅ ꯈꯟꯅꯔꯛꯏ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝ ꯃꯆꯤꯟ ꯀꯟꯕꯁꯤꯕꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯁꯥꯟꯅꯕ ꯂꯥꯛꯄꯤꯅꯨ ꯁꯛꯊꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯅꯪꯗꯤ ꯅꯁꯛ ꯐꯖꯩ ꯍꯥꯏꯖꯕ ꯈꯛꯇꯅꯦ ꯏꯅꯝ ꯍꯦꯛ ꯅꯝꯊꯤꯔꯗꯅ ꯆꯃꯣꯟꯗꯕꯤ ꯅꯝꯊꯤꯕꯤ ꯅꯨꯄꯥꯅ ꯅꯝꯊꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯤ ꯂꯩꯔꯥꯡꯗꯨ ꯑꯉꯥꯡꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯑꯉꯥꯡꯗꯨꯗ ꯁꯦꯠ ꯀꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡꯗꯨ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯉꯥꯡꯂꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯑꯉꯥꯡꯒ ꯃꯥꯟꯅꯗꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯐꯨꯔꯨꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯐꯨꯕ ꯇꯥꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯂꯤꯗꯨꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦꯕ ꯑꯁ
ꯏꯃꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯔꯥꯡꯗꯨ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜꯒꯗꯨ ꯏꯆꯥꯏ ꯆꯥꯏꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯆꯩꯔꯤ꯫ ꯍꯥꯏ ꯂꯩꯔꯥꯡ, ꯅꯪꯕꯨ ꯋꯥꯏꯔꯝꯒ ꯁꯤꯠꯆꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯀꯩꯊꯦꯜ ꯊꯣꯛꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ? ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯣ? ꯊꯕꯛ ꯏꯪꯈꯥꯡꯒꯁꯤ ꯈꯔ ꯇꯧꯔꯗꯤ ꯐꯩꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯂꯩꯗ ꯂꯩꯅꯦ ꯃꯁꯦ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏ꯫ ꯂꯩꯔꯥꯡ, ꯂꯩꯔꯥꯡ, ꯀꯥꯏꯗ ꯂꯩꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯂꯩꯔꯥꯡ! ꯐꯅ ꯀꯧꯔꯕꯁꯨ ꯇꯥꯃꯟꯗ꯭ꯔꯕꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯊꯣꯛꯇꯨꯅ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕꯁꯤꯡꯗꯁꯨ ꯍꯪꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯩꯔꯥꯡ ꯂꯥꯛꯇꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤ ꯅꯠꯇꯅ ꯐꯪꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯔꯥꯡꯗꯨ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯊꯣꯔꯛꯂꯤ꯫ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯑꯍꯜꯁꯤꯡꯗꯨ ꯍꯟꯈꯤꯕꯒ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯥꯕ, ꯏꯆꯥꯗꯨ ꯃꯊꯟꯇꯒ ꯑꯣꯏꯔꯤ꯫ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯅ ꯏꯟꯊꯣꯛꯄꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦꯗ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯀꯔꯤꯁꯨ ꯍꯩꯇꯕ, ꯆꯥꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯟꯕꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯃꯥꯅ ꯆꯦꯟꯈ꯭ꯔꯒ ꯀꯔꯝꯅ ꯍꯔꯥꯎꯒꯗꯧꯔꯤꯅꯣ? ꯀꯅꯥꯅ ꯈꯪꯕ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯆꯠꯅꯗꯗꯅ ꯇꯥꯟꯊꯣꯔꯛꯂꯕꯗꯤ? ꯑꯗꯨꯅ ꯏꯟꯊꯣꯛꯍꯧꯕꯅ ꯐꯔꯦꯅ ꯏꯟꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯈꯟꯅ ꯇꯥꯟꯊꯣꯔꯛꯑꯣꯏꯗꯣꯏꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ? ꯅꯨꯄꯤ ꯃꯌꯨꯝꯅ ꯏꯟꯊꯣꯔꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯧꯉꯝꯕꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯂꯨꯍꯣꯡꯕꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯗꯤ ꯂꯩꯔꯥꯡ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯔꯒ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯉꯥꯟꯈꯤꯕꯒꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯔꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯧꯉꯝꯕꯒꯤ ꯃꯇꯩ ꯃꯗꯨ ꯃꯌꯥꯝꯒꯤ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯔꯥꯡꯗꯤ ꯌꯥꯎꯗꯦ꯫ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ꯫ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯊꯧꯉꯝꯕꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯇꯞꯅ ꯍꯪꯂꯛꯏ꯫ ꯍꯥꯏ ꯇꯣꯝꯕ, ꯂꯩꯔꯥꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯊꯧꯉꯝꯕꯗꯨ ꯉꯁꯥꯏ ꯃꯥꯅ ꯍꯧꯒꯠꯂꯝꯗꯥꯏꯗ ꯂꯩꯔꯥꯡꯕꯨ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯈꯤꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄ ꯇꯟꯕꯒꯤ ꯊꯅꯝꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯄ ꯐꯖꯗꯦ ꯈꯟꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ꯫ ꯃꯥꯗꯣ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯏꯍꯦ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯑꯗꯨꯗꯤ ꯈꯪꯗꯦꯗ, ꯉꯁꯥꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯗ ꯄꯪꯍꯪ ꯍꯪꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯗꯨ ꯅꯣꯡꯃꯒꯤ ꯌꯥꯍꯧ ꯊꯦꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯃꯅꯦꯝꯅ ꯈꯤꯇꯪ ꯉꯟꯈꯠꯂꯨ ꯍꯦꯛ ꯍꯥꯏꯔꯨꯕꯒ, ꯏꯃꯥ, ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯕꯁꯦ ꯑꯩꯗꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛꯇꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯃꯆꯦꯗꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯊꯦꯡꯅ ꯍꯧꯒꯠꯄꯗꯣ ꯐꯖꯗꯤꯌꯦ꯫ ꯑꯗꯒꯤ ꯅꯧꯒꯦꯔ ꯂꯤꯒꯦꯔ, ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔ ꯃꯧ ꯑꯣꯏꯒꯦꯔ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯅꯩꯗꯣ꯫ ꯑꯗꯨꯒ ꯑꯃꯅ ꯏꯔꯨ ꯂꯨꯗꯕꯗꯣ ꯇꯧꯍꯩꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯒꯗꯕ꯫ ꯑꯁꯤꯗ ꯅꯪꯅ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯂꯨꯔꯛꯇ꯭ꯔꯤꯁꯦ꯫ ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ꯫ ꯂꯩꯔꯥꯡꯗꯨ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯉꯥꯡꯗꯕ ꯃꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯨꯛ ꯁꯨꯛꯂꯒ ꯏꯔꯨꯖꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯗꯤ ꯐꯥꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯒꯤ ꯈꯣꯟꯊꯤ ꯀꯌꯥ ꯆꯥꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯔꯥꯡꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯧꯉꯝꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯋꯥꯏꯔꯝꯒꯁꯦ ꯈꯔ ꯁꯤꯠꯄꯤꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯉꯥꯡꯅ ꯁꯤꯠꯍꯧꯔꯤꯁꯦ꯫ ꯂꯩꯔꯥꯡ ꯊꯧꯉꯝꯕꯒꯤ ꯋꯥꯗꯨꯗ ꯏꯁꯨꯛ ꯁꯨꯛꯂꯒ, ꯀꯩꯅꯣ, ꯃꯥꯅ ꯁꯤꯠꯂꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯄꯦꯜꯂꯕꯅꯦ ꯑꯩꯗꯣ꯫
ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯉꯥꯡꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯇꯩꯒ ꯏꯕꯦꯝꯃꯒ ꯈꯛꯇꯅꯤ ꯉꯥꯡꯗ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯏꯃꯥꯁꯨ ꯏꯆꯦꯁꯨ ꯅꯪꯁꯨ ꯂꯣꯏꯅ ꯉꯥꯡꯉꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯥꯡꯕ ꯅꯠꯇꯦ ꯊꯕꯛ ꯇꯧꯕꯗ ꯅꯪꯁꯨ ꯈꯔ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯏꯇꯩꯃꯛꯀ ꯏꯕꯦꯝꯃꯒꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯔꯥꯡ ꯏꯁꯥꯎ ꯁꯥꯎꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯉꯥꯡꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯅ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅ ꯂꯩꯔꯛꯂꯒ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕ ꯑꯉꯥꯡ ꯆꯣꯏꯍꯥꯟ ꯅꯞꯇꯩꯕꯤ ꯑꯃ ꯌꯨꯝꯒꯤ ꯃꯧꯅꯤ ꯀꯥꯏꯅ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯑꯉꯥꯡꯅꯤꯅ ꯃꯅꯥ ꯁꯤꯠꯄꯗꯁꯨ ꯍꯩꯔꯛꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯆꯥꯛ ꯐꯥꯎꯕ ꯁꯥꯏꯕꯇ ꯈꯗꯥꯡ ꯅꯣꯝꯕꯤꯌꯣ ꯍꯥꯏꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯃꯅꯦꯝꯒꯤ ꯑꯀꯟꯕ ꯋꯥꯍꯩꯗꯨꯗ ꯂꯩꯔꯥꯡ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯇꯣꯟ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯒ ꯑꯩꯉꯣꯟꯗꯗ ꯖꯣꯡꯖꯤ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯞꯇꯩꯕꯤ ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯤꯗꯨꯕꯨ ꯌꯣꯟꯕꯤꯔꯤꯕ꯭ꯔꯣ ꯀꯌꯥꯗꯅꯣꯅꯦ ꯍꯥꯟꯅꯗꯤ ꯃꯆꯤꯟꯁꯦ ꯑꯁꯨꯃꯥꯏꯅꯃꯛꯁꯨ ꯀꯜꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯅ ꯃꯤꯅ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ ꯆꯥꯝꯃ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯇꯥꯟꯖꯥꯗꯨꯗ ꯃꯆꯦꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯪꯒꯣꯜꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯅꯞꯇꯩꯕꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯂꯒ ꯃꯆꯤꯟꯒꯁꯨ ꯈꯨꯝꯂꯛꯏꯅꯦ ꯃꯅꯦꯝꯅ ꯍꯥꯏꯁꯨ ꯈꯪꯗꯦ ꯑꯃꯅꯤ ꯍꯥꯏꯁꯨ ꯈꯪꯗꯦ ꯈꯨꯝꯗꯣꯏꯗ ꯇꯧꯔ ꯂꯩꯅꯦ ꯏꯅꯥꯎ ꯅꯪꯁꯦ ꯏꯕꯦꯝꯃꯒ ꯆꯍꯤ ꯏꯈꯦꯠ ꯈꯦꯠꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯦꯅꯁꯨ ꯅꯪꯕꯨ ꯏꯆꯥꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯕ ꯀꯧꯕꯅꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯣꯝ ꯈꯔꯗꯤ ꯉꯥꯛꯄ ꯐꯕꯅꯤ ꯂꯩꯔꯥꯡ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯑꯔꯩꯕ ꯃꯈꯩ ꯂꯪꯊꯣꯛꯂꯒ ꯀꯩꯅꯣ ꯏꯆꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯣꯝꯒ ꯑꯃꯠꯇ ꯉꯥꯛꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯗꯨꯔꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯝ ꯉꯥꯛꯄ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯂꯝꯂꯗꯤꯅꯦ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯔꯝꯗꯧꯅꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯅꯦꯝꯗꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯔꯦ ꯅꯌꯨꯝꯗ ꯅꯝꯊꯤꯔꯒ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯇꯧꯗꯕ ꯃꯈꯩ ꯏꯔꯨ ꯁꯨꯡꯂꯨ ꯂꯨꯗꯅ ꯄꯪꯂꯩ ꯂꯩꯕꯗꯨꯅꯤꯅꯦ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯑꯗꯨꯅꯦꯕ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯈꯟꯖꯔꯤꯁꯦ ꯅꯝꯊꯤꯒꯦꯔ ꯅꯝꯊꯤꯔꯣꯏꯔ ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯑꯗꯨ ꯑꯗꯥ ꯇꯧꯖꯔꯛꯇꯤꯌꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨ ꯑꯗꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯦꯅ ꯐꯅ ꯀꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯏꯉꯝ ꯉꯝꯗꯅ ꯂꯩꯔꯤ ꯅꯨꯡꯇꯤꯃꯛꯀꯤ ꯑꯁꯨꯝ ꯂꯥꯎꯅ ꯈꯣꯡꯅꯕꯅ ꯂꯩꯔꯥꯡ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯕ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯗꯨ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃꯒ ꯍꯩ ꯃꯦꯠꯄ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯕꯦꯝꯃꯗꯨ ꯂꯩꯔꯥꯡꯒꯤ ꯏꯔꯨꯖꯗꯕꯒꯤ ꯃꯅꯝ ꯅꯝꯊꯤꯕꯗꯨꯅ ꯐꯝꯃꯤꯟꯅꯕ ꯐꯥꯎ ꯉꯝꯂꯛꯇ꯭ꯔꯦ ꯇꯞꯅ ꯃꯗꯣꯝꯆꯥꯗ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯒꯦ ꯏꯗꯣꯝꯆꯥ ꯏꯔꯨꯖꯅꯕ ꯂꯩꯔꯥꯡꯗꯨ ꯏꯁꯨꯛ ꯁꯨꯛꯂꯒ ꯂꯨꯝꯂꯨꯅꯨꯍꯦ ꯀꯩ ꯀꯥꯟꯅꯕ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯃꯗꯥꯏꯗ ꯑꯣꯏꯅ ꯂꯨꯗꯣꯏꯅꯤ ꯏꯗꯣꯝꯆꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯕꯨ ꯏꯗꯣꯝꯆꯥꯒꯤ ꯃꯅꯝꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯌꯥꯝ ꯅꯝꯊꯤꯌꯦ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨꯗ ꯂꯩꯔꯥꯡꯗꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦꯒ ꯏꯃꯥꯒꯗꯔ ꯍꯥꯏꯔꯒ ꯅꯪꯁꯨ ꯉꯥꯡꯕ ꯌꯥꯎꯔꯛꯂꯤꯅꯦ ꯑꯉꯥꯡ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯂꯨꯅꯤꯡꯉ ꯂꯨꯅꯤ ꯂꯨꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯅꯊꯧ ꯅꯠꯇꯦ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯍꯩꯄꯥ ꯏꯁꯥ ꯍꯦꯛ ꯁꯥꯔꯗꯅ ꯅꯝꯊꯤꯕ ꯅꯝꯊꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯏꯗꯣꯝꯆꯥ ꯌꯥꯎꯒꯦ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯅꯝꯊꯤꯃꯟꯕꯒꯤ ꯃꯤꯅ ꯍꯩꯅꯗ꯭ꯔꯤꯕ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯅꯤꯗꯣ ꯑꯁꯨꯝ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯔꯒ ꯐꯨꯅꯔꯛꯏ ꯑꯉꯥꯡ ꯉꯥꯛꯇꯒ ꯑꯣꯏꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒ ꯈꯟꯊꯅꯈꯤꯗ꯭ꯔꯦ ꯑꯉꯝ ꯄꯪꯐꯨꯗ ꯐꯨꯗꯠꯅꯔꯛꯏ ꯑꯅꯤꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅꯅ ꯐꯨꯅꯕꯗꯨ ꯏꯃꯨꯡꯗꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯅꯦꯝꯁꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄ ꯂꯣꯏꯕꯒ ꯃꯆꯦꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯗ ꯀꯩ ꯐꯨꯅꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣꯕ ꯍꯥꯏ ꯕꯦꯝꯃꯥ ꯅꯗꯣꯝꯆꯥꯗ ꯀꯔꯤꯒꯤꯅꯣ ꯈꯨꯠ ꯊꯥꯔꯤꯗꯤ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯈꯪꯗꯕ꯭ꯔꯥ ꯂꯩꯔꯥꯡ ꯅꯪꯁꯨꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦꯗꯅ ꯅꯠꯇꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯕ ꯏꯕꯦꯝꯃꯅ ꯑꯩꯅ ꯀꯩꯁꯨ ꯐꯠꯇꯕ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯆꯤꯕꯣꯟ ꯃꯣꯏ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯅꯝꯊꯤ ꯑꯗꯨꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯌꯥꯎꯒꯦꯒ ꯍꯥꯏꯔꯛꯄꯗꯣ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯅꯕꯗꯨꯒꯤ ꯏꯗꯣꯝꯆꯥ ꯏꯔꯨ ꯈꯔ ꯂꯨꯖꯊꯣꯛ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯟ ꯀꯟꯅ ꯉꯥꯡꯂꯛꯏꯅꯤ
ꯑꯗꯒꯤ ꯐꯨꯕꯁꯨ ꯃꯥꯅ ꯍꯧꯔꯛꯏꯅꯤ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯪ ꯃꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯇꯧꯍꯩꯗꯦ ꯍꯥꯏꯔꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯗꯣꯝꯆꯥꯅꯤ ꯑꯗꯨꯒ ꯂꯩꯔꯥꯡ ꯅꯪꯁꯨꯅꯤ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦ ꯂꯩꯔꯥꯡꯗꯨ ꯏꯕꯦꯝꯃꯗ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯉꯣꯟꯗ ꯍꯦꯛ ꯉꯥꯡꯂꯛꯄꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯃꯊꯥ ꯁꯥꯔꯞ ꯍꯥꯏꯔꯛꯏ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯞꯇꯩꯕꯤ ꯄꯦꯕꯦꯠꯁꯤꯕꯨ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯧꯉꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯁꯤꯃꯣ ꯈꯪꯗꯦ ꯑꯝꯇ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯏꯔꯛꯑꯣꯁꯤ ꯂꯩꯔꯥꯡ ꯏꯁꯨꯛ ꯁꯨꯛꯂꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯃꯄꯨꯔꯣꯏꯕꯗ ꯇꯝꯃꯤ ꯄꯥꯎꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯧꯉꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗ ꯀꯩ ꯂꯥꯟꯕ ꯌꯥꯎꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯜꯂꯒ ꯄꯪꯂꯩ ꯂꯩꯃꯤꯟꯅꯔꯕꯩ ꯋꯥꯅꯤ ꯅꯝꯗꯤ ꯅꯝꯊꯤꯔꯦꯍꯦ ꯍꯥꯟꯅꯗꯤ ꯃꯁꯥ ꯅꯥꯟꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯩꯁꯦ ꯅꯪ ꯍꯦꯛ ꯂꯧꯕꯗꯒꯤ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯂꯦ ꯂꯩꯔꯥꯡꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯤꯆꯪ ꯆꯪꯂꯛꯄꯒꯤ ꯃꯍꯨꯠ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯔꯥꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯃꯅꯦꯝ ꯃꯆꯦ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯧꯅꯥꯎ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯅꯕ ꯁꯤꯟꯕ ꯑꯗꯨꯗ ꯂꯩꯔꯥꯡꯁꯨ ꯌꯥꯎꯒꯦ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯥꯝꯗꯨ ꯇꯜꯂꯁꯨ ꯇꯟꯅ ꯌꯥꯎꯍꯜꯂꯤ ꯌꯥꯎꯍꯟꯗꯕꯁꯨ ꯌꯥꯗꯕꯅꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯁꯦꯜ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯃꯔꯝꯅ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯇꯩꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯎꯕꯗꯤ ꯐꯪꯂꯝꯗꯦ ꯃꯔꯝꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯅꯤꯡꯂꯝꯗꯦ ꯃꯇꯧꯗꯨꯗ ꯂꯩꯔꯥꯡꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯍꯩ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅꯔꯝꯃꯤ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯤ 2 ꯐꯝꯕ 3 ꯐꯝꯕ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯐꯝꯂꯝꯗꯦ ꯃꯊꯟꯇ ꯇꯥꯔꯝꯃꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯕꯒ ꯀꯥꯏꯗꯒꯤꯅꯣ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯄꯪꯁꯥꯗ ꯁꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯋꯥꯔꯤꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯃꯧ ꯑꯃꯅ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯇꯥꯟ ꯆꯥꯔꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯩꯔꯥꯡꯁꯦ ꯅꯣꯡꯃꯇ ꯏꯔꯨꯖꯗꯕ꯭ꯔꯥ ꯀꯩꯅꯣ ꯃꯅꯝ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯤꯅꯦ ꯅꯠꯇꯦ ꯏꯇꯥꯕꯨ ꯀꯩꯝꯇ ꯃꯅꯝ ꯃꯍꯥꯒ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯐꯥꯎꯔꯝꯃꯣꯏꯗ ꯐꯥꯎꯗꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯃꯅꯝ ꯆꯦꯜꯂ ꯂꯥꯛꯂꯤꯁꯦ ꯏꯇꯥ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯏꯔꯨ ꯂꯨꯖꯕ ꯈꯔ ꯇꯝꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯅꯕꯗꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯝꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯁꯨ ꯐꯝꯃꯤꯟꯅꯗ꯭ꯔꯤꯁꯦ ꯑꯗꯨꯏꯅꯤ ꯅꯪ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯃꯅ ꯑꯃꯨꯛ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯗꯤ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯣ ꯂꯩꯔꯥꯡ ꯉꯝꯕꯨ ꯉꯝꯃꯤ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯗꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯁꯤ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯍꯧꯅꯗꯨꯅ ꯅꯣꯛꯏ ꯂꯩꯔꯥꯡꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯤ ꯌꯧꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯌꯥꯝ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯩꯃꯥ ꯏꯇꯥ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩꯗꯤ ꯅꯣꯏ ꯏꯅꯦꯅ ꯅꯪ ꯉꯥꯡꯕꯗ ꯅꯪꯅ ꯀꯟꯅ ꯈꯨꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯈꯨꯝꯂꯛꯀꯗ꯭रा ꯍꯥꯏꯔꯒ ꯀꯞꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯩꯔꯥꯡꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯃꯅꯝ ꯃꯍꯥ ꯏꯆꯦꯟꯈꯩ ꯂꯩꯕꯗꯣ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯦꯃꯤ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯧ ꯑꯣꯏꯔꯁꯤꯐꯥꯎ ꯃꯣꯏ ꯏꯅꯦꯅ ꯏꯆꯦꯒꯅ ꯉꯥꯡꯕꯗꯁꯨ ꯀꯩ ꯂꯩꯒꯦ ꯈꯟꯗꯈꯩ ꯈꯨꯝꯕꯗꯨꯗ ꯅꯨꯡꯁꯤꯗꯗꯅ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯗꯣ ꯐꯔꯕꯅꯦ ꯑꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯔꯕꯁꯤꯗꯩꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯇꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯁꯣꯝꯗꯅ ꯂꯩꯔꯥꯡꯗꯨ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯔꯨ ꯂꯨꯖꯈ꯭ꯔꯤ ꯏꯔꯨ ꯍꯦꯛ ꯂꯨꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯉꯁꯥꯏ ꯃꯈꯩ ꯃꯧꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯅꯦꯝ ꯃꯆꯦ ꯑꯃꯗꯤ ꯏꯕꯦꯝꯃꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯂꯩꯔꯥꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨꯗ ꯃꯆꯦꯗꯨ ꯏꯄꯥ ꯐꯥꯒꯠꯆꯅ ꯍꯪꯂꯛꯏ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯣ ꯂꯩꯔꯥꯡꯗꯨ ꯃꯆꯦꯅ ꯊꯦꯝꯂꯛꯄ ꯑꯗꯨꯗ
ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕꯅ ꯃꯆꯦꯗ ꯀꯣꯟꯁꯤꯟꯗꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯦꯗꯨ ꯇꯞꯅ ꯃꯅꯥꯎꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒꯤꯕꯨ ꯀꯞꯂꯅꯨꯁꯤ ꯏꯆꯦ ꯍꯦꯡ ꯃꯈꯣꯏꯕꯨ ꯉꯥꯡꯒꯦ꯫ ꯏꯟꯊꯤꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯃꯈꯣꯏꯅ ꯏꯅꯥꯎꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯂꯩꯔꯥꯡꯗꯨ ꯀꯞꯂꯨꯕꯒꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯔꯨꯅꯨ ꯏꯆꯦ, ꯑꯩ ꯏꯀꯥꯏ꯫ ꯏꯆꯦ, ꯑꯩ ꯅꯍꯥꯟꯈꯩ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯇꯥꯗꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ꯫ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯣꯝꯁꯨ ꯉꯥꯛꯂꯒꯦ꯫ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯃꯅꯦꯝꯗꯨ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯊꯦꯝꯕꯤꯔꯛꯏ꯫ ꯍꯥꯏ, ꯑꯄꯪꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯇꯣꯛꯑꯁꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥꯒ ꯅꯆꯦꯒꯅ ꯍꯥꯏꯕ ꯇꯥꯔꯣꯀꯣ꯫ ꯏꯃꯥ, ꯑꯩ ꯌꯥꯔꯒꯦ꯫ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯅ ꯉꯥꯡꯕꯗꯁꯨ ꯈꯨꯝꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯔꯥꯡꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ, ꯃꯅꯝ ꯅꯨꯡꯁꯤꯕꯤ, ꯊꯕꯛ ꯐꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯍꯣꯡꯂꯛꯄ ꯃꯇꯧꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯍꯔꯥꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯂꯩꯔꯥꯡꯕꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯤꯊꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯥ ꯃꯎ ꯅꯥꯜꯂꯗꯨꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯃꯆꯨ ꯇꯥꯏ ꯍꯥꯏꯅ꯫ ꯅꯣꯡꯃ ꯂꯩꯔꯥꯡꯒꯤ ꯃꯅꯦꯝꯗꯨ ꯃꯆꯥ ꯃꯃꯧ ꯄꯨꯂꯞ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯌꯥꯝꯗꯨ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯅꯅꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯃꯄꯥꯝꯗꯒꯤ ꯏꯟꯊꯣꯛꯇꯨꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯃꯌꯥꯝꯗꯨ ꯀꯅꯥꯅꯣ ꯀꯧꯔꯛꯂꯤꯕꯗꯨ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯎꯔꯤ ꯂꯩꯔꯥꯡꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ꯫ ꯂꯩꯔꯥꯡ ꯃꯄꯥ ꯃꯃꯥꯕꯨ ꯎꯖꯕꯗ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯕꯥꯕꯥ, ꯏꯃꯥ! ꯂꯩꯔꯥꯡꯒꯤ ꯃꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯂꯩꯔꯥꯡꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯃꯄꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯅꯤ ꯏꯃꯧꯕꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯖꯔꯨꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ꯫ ꯌꯥꯝ ꯐꯔꯦ ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒ ꯂꯥꯛꯄꯤꯕ꯫ ꯂꯩꯔꯥꯡꯒꯤ ꯃꯄꯥꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯂꯣꯟꯅꯔꯒ, ꯏꯆꯦ, ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯁꯥꯎꯕꯅꯤ ꯏꯆꯥꯕꯨ ꯏꯟꯊꯣꯛꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯃꯊꯟꯇꯒ ꯑꯣꯏꯔꯦ꯫ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯂꯧꯈꯠꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯅꯤ꯫ ꯑꯗꯨꯅꯦ ꯐꯅ ꯁꯥꯎꯔꯨꯔꯁꯨꯅꯦ ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯧꯅꯤ, ꯏꯆꯥꯗꯒꯤ ꯏꯃꯧꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅꯔꯤꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯏꯍꯦ, ꯋꯥꯔꯤꯅ ꯉꯝꯅꯤꯡꯉꯩ ꯆꯪꯂꯛꯎꯒ ꯍꯥꯏꯗ꯭ꯔꯤ ꯇꯧꯔꯤꯁꯤ꯫ ꯃꯅꯨꯡꯗ ꯆꯪꯂꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯍꯦꯛ ꯁꯥꯔꯁꯤ ꯋꯥꯔꯤꯗꯨꯅ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯇꯣꯝꯕꯥ, ꯅꯪꯁꯨ ꯅꯄꯥꯒ ꯅꯃꯥꯒꯁꯤ ꯈꯨꯔꯨꯝꯃꯨꯅꯦꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ꯫ ꯊꯧꯉꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯃꯀꯨꯒ ꯃꯅꯦꯝꯒꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯌꯥꯔꯦꯗ ꯏꯃꯨꯡꯗ ꯆꯪꯂꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯍꯣꯡꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯗ ꯂꯩꯔꯥꯡꯕ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯄꯪꯍꯣꯡ ꯍꯣꯡꯂꯒ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯝꯕꯁꯤ ꯏꯃꯥ ꯄꯦꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯆꯦꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯂꯩꯔꯥꯡꯁꯦ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯏꯄꯪ ꯄꯪꯖꯕꯒꯤꯅꯤ꯫ ꯍꯥꯏꯕ ꯉꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯅꯝꯃꯒ ꯏꯕꯦꯝꯃꯒꯅ ꯃꯥꯕꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤꯅꯤ꯫ ꯌꯨꯝꯗꯗꯤ ꯏꯊꯟꯇꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯈꯤꯗꯕꯅꯤ ꯃꯉꯥꯎ ꯊꯤꯕꯗꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯧꯗ ꯃꯧ ꯃꯥꯜꯂꯗꯅ ꯀꯌꯥꯗ ꯅꯤꯡꯊꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯏꯃꯨꯡ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯅꯔꯕꯗ ꯂꯩꯔꯥꯡꯕꯨꯁꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯩꯔꯥꯡꯗꯨ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯝꯊꯤꯕꯤ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯔꯥꯡꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯁꯥ ꯅꯥꯟꯕꯗ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯕꯗ ꯃꯤꯅ ꯍꯥꯏꯅꯕ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫